Russia na Bakhmut ki Eastern City da may Thabagi tactics Sijinnaduna lan Chathari Ukraine. Ukraine ground force ki commander na ngarang ayuk phongdokiba da Russia gi lan missing na Bakhmut ki nongpok thangba city da sokna riba lan famda. Laimai mathakta leiba polam khudingmak may Thabagi tactics Sijinnaduna landa Chathari haina claim tawrakre. Makoina Bakhmut city da leiba building amade Ukraine lan missing ge position pumba air strike amade artillery Sijinnaduna pumnamak mang takhan bagi thawong Chathari haire. 2022 की फेब्रुआरी थादा रशिया की डोनेक्स रीजन की अपिक सिटी अमा ओइरिबा बाखामुत अहियन मिजेंग थमदुना मफम अदुदा मॉस्को न मपुंग फान लौसिननबगीदमक ngasi फाउबा ख्वाइदगी चाउबा लानफम अमगुम लांदारकले येंगनबा ओइरिबा रशिया लानमिसिंगना लाइमाई मथक्ता लैबा पोलम खुदिंगमक मै थादुना लांदाबा चथबगी थवंग असे सिरियादगे तमलखिबने मसिना सिटी असिगी मफम पुमनमक नोंथक अमदि लाइमाईदगे मखल कयागी स्ट्राइक चथदुना मै थादोकपगी थबकसिंग लेप्तना चथरगली हाइना Ukraine ground force की commander Colonel Alexander Sarsky na phongdorokre adumoy namag Ukraine की defense force na Bakhmut city asibu makata na ngakthok na bagi akan balantheng Chathari yaiba waphamsu mahak na phongdokhe thogdok asigi matang da Ukraine की media military center na pirakpa warol amada hai hauzik Bakhmut city da Russia na Chatharagli balantheng asi control tawbada aruba phibam sing mayok na re Colonel Alexander na makata na phongdorokpada Russia lan missing na makoy gi special force amade airborne assault unit sing makoy na Chathari be attack aduda mateng pangna bagi da maklep na thajalagle hauzik lan Chathari ba Russia ge Wagner military group na soktarakpa matamda special force asina achoba mateng pangli hai na haire mahaki wapam ase kadai phawba chumli bagi aibado Russia gi pause ge agency Reuters na de chapchana khangba ngamdri hai na phongdorokre Cyprus na Ukraine da Russian khulai sing tharoi Cyprus के National Guard na paisinduna leiriba Russian khulai amata Ukraine da tharoi haina government ki spokesman Konstantinos Letimbiotis na phongdokre agency ki report na hai wapam adu Ukraine ki defense minister Alexei Reznikov na Nicosia da khongsat amada leiringai da Cyprus ki ma ki lengmanaba Misalis Geogalaska unaduna wari sanaba da phongdokhe North Korea na muksu nuclear khulai pubangamba underwater drone ama changyang tawkhre North Korea na chayol asida nuclear khulai pubangamba underwater attack drone ama inong na sangyang tawduna laibak asigi khulai system aduge reliability amasung fatal striking capability proof tawkhre haina thangjanumita laibak asina claim tawkhre Pyongyang gi official Korean Central News Agency KCNA gi matungin na North na April 3 dagi 8 phawba HAL-2 underwater strategic weapon system test tawkhre system adu yekna basingi military action sing laksin bada amade North Korea da piragliba threat sing kokhan bada amade laibak asibu defend tawbada yamna maru oiriba DPRK ge armed forces ki military potential adu prove tawbada yamna maru oi haina Yonhap News Agency na KCNA gi report paladuna haire